DG na AR da thaba aronba message social media da viral oire. Manipur da haukiba me ahum dagi haurakiba hingsa gi thogdok sing asida ungkhana riba kanglup ani gi marakta tongan ba maral sina duna lakle. Maruwaina tampakta leiriba miyamna Assam Rifles ki mathakta michang mikhai nai haina maral siringai serak asida. Ngarang Manipur Police ki Director General of Police DGP dagi Assam Rifles da thaba confidential oiba message ama cookie sing ne handle tawba social media platform ama yauna tongan ba social media group kaya da viral oirakre. Manipur gi DGP gi mahut silaga Inspector General of Police Ops for DGP oiriba Dr. IK Muibana ngarang IG Assam Rifles South Mantri Pukri da thaba chithi adu Cookie Delhi New and Nitin Thuso kauba group ama da thagalakpaga loina na hai diba post adu tongan ba social media group sing da saithorakre. IG Assam Rifles South Mantri Pukri da ikiba cherol adu da Manipur da thogliba hingsa gi thogdok asigi matang da karigumba khara thijinna bagi damak CBI gi team ama ngasi December gi tang 9 da Churasanpur amasung Bisnupur gi district ke lona bangam khai buffer zone da lakane hai riba team adu gi damak security gi thabak CRPF ta sinakre darkar oi ba thabak laukhan bagi damak message asi khangan bani hai de matang asida maikai kaya dagi lakliba wafam de tha taret suraglaba hingsa gi thogdok ase haujik phawba laksin bangam da ba made Santi purak pangamdana leiringai cherak asida security gi aron ba wafam sing social media da viral oiragli basina takpade kanagumba kharana hairiba hingsa gi thogdok asida tongsinduna atamna thabak tawrabara haiba asine security gi marakta thana ba aron ba made confidential oiba message sing saithorogli basi Assam Rifles ki maikai dagi natraga Manipur Police ki maikai dagi oirabasu thogliba irang asi laksina ba hona bada pungning changde ahoy nana irang asi saukthong na ba security gi maikai dagi honarabara haibagi wafam sing phongdok narakle